थानिंगाबा थानिंगाइजे कैमतैदि नते खोइना खोइगी व्यू तानबा होनाबदा मयाम जगे तौगेदा तौनिंगबा हाइदि खोइदा वहाई अमा हंगकदोइने वहाईदो अखोइदा वहाई अमा हंगकदोइनेबा अदुगी वहाईदो मचेत अमा काकांदा व्यू खोमनाबगी फिबमदा लोइन चटलेबा खोइ सोसाइटीदा अदो आई किसु साउदे मोइगी व्यू फंगनबनेना अदुदुगा अदुगी व्यू दुना कनागुम्बा अमदा रिएक्ट तौरकनी हाबदुसु खनगदबनेबा हाइदि मोइगी चैनल दो हेना माइ पाकनबा होनाबदा व्यू ने मोइगी व्यू नेबा हाइदि व्यू फंगबा हाइसिदि मोइगी दरकारनी हिरम खुदिमक्ता थबा अम तौ मतमदा थबकतो मचेत अम कागान व्यू फंगनबा तौदो अदुगा आइगी ओइनदि तसेंना व्यू गिदमक्ता आई थबक तौदेबा आई व्यू फंगनबगिदमक्ता आई थबक तौदे आइन तौजरिबा खरना मियामना यानिंगा कान येंबिरक्पदुने खोइना पामिसिना तसेंना हागने आइगी पर्सनल ओइबा थबकसिदि आई पर्सनल हाइदि आइगी मनुंग थमगदबनेबा आई खंगेबा अदु खंगदबा मिसु नते अदु खंगजैयेबा खंगजा तारगसु खोइगी सोसाइटी जे खोइ मियाम जे हाइदारे फत्तबसु मियाम अमा अफबसु मियाम अमा कदौगेदा खोइगी पोसा अमा कअगा पुथोरइदो अदुगी वाहैदो फजबगी अदुगी वाहैदो यानिंगबगिदमक्ता थमचप तौरपदुदि कैसु काइदेबा अदुगा अदुगी वाहैदुदा मी अमा सिगदबा रेक तौबजे अखोइगी ज्ञान तादबा म्याम अम लैबस थोअलेबा होय आइसु कैसु ज्ञान तारमदबसु याई आई हाइसे लाले हाइरमबसु याई अदु आई हाइनिंगिजे कैमनते मीगी चैनल अमगी व्यू खोमनरकपदा वाहै फजबा अमा टॉपिक अमा पुथोरपा मतमदा टॉपिक तुदा लैरिबा साइड अमदो सोए खल्लकांदा मीजिंगजे वासे अमता हाइनद्रगदि कैसु कनो तौरोबा अदुगा फत्ते हारिबा आइजे फरेबा मयामना सोगा लैरिनेबा आइजे सोगा याम थि सोगा लैबा मिसक अमनेबा अदुदा थुम थाक्चनबा कौवे मियामना का ngangiba miyam thum thaini ba igonda haidi I pisalakpaga chamane I khupi je gamai pi haidi topic puthorok na ba pungloi lo shanna bagi aingonda I pirakpane haida I adu di pi haningde adu duna ai ju mioi bani na thum adum haidi ai icha puthoga ai icha ai hingi ju kano made hing banate khoi sansara made hingi banate ba ai su icha gi nam ta tau ba lo yari ba ado ai icha putho ga view khom ba ai pamjade pamde ta sing ai icha putho puchin do ga ai view khom su khomja ro ba icha nu si ba si thamoi da lei ga dam hoy aina si marona mangang pa wam har kan dam bailen chat to ngai bi da ni thok pi ra gyan ta da boina su bi do ni ba chumme ba gyan ta da boina u bi do miyam na thum thak lak pa ni kaina nupi gi punchi je khongpham ma soi ba da lekha tai ha loi khang ni ba lekha ta ri je ha yin si dri bu ni ba lekha ta do ji Shira bukta haiduni Shira bukta Made du toron bani ne Adum shira bukta du hai sat khadoi ne Ado khoi khange haba Nupa gi dinya lising lak lan junu Chaunga rak lan junu Adum ko pi gi ne ba Hoi Hojiki samas gi ming da Ichai shu lei ba pham dai achum bane ba Ado ai di isa je kaisum oi de hai ta ai ngonda Kayam oide adubu aini hingije aina pamjaba aina tawjaramba kharada changjal a kan amu tawnaba honnara kan daga thogle isidi icha jingi damak tane icha ani gi damak tane
ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯁꯤꯁꯦ ꯄꯟꯅꯤꯡꯗꯕꯅꯦ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯊꯝꯅꯤꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯊꯨꯝ ꯊꯥꯛꯄ ꯍꯦꯟꯃꯟꯈꯔꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯚ꯭ꯌꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯊꯨꯝ ꯃꯤ ꯁꯛ ꯑꯃꯗ ꯊꯨꯝꯁꯦ ꯐꯖꯅ ꯊꯥꯛꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯧꯔꯣꯏꯗꯕꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯅꯗꯣꯏꯅꯦꯕ ꯑꯗꯨꯝ ꯑꯩꯗꯤ ꯂꯩꯕꯁꯦ ꯄꯥꯝꯃꯦ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯕꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯗꯣꯛꯄꯅꯦ ꯈꯥꯡꯉꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯊꯣꯛꯑꯦꯕ ꯃꯃꯥꯡꯗꯒ ꯑꯩꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯉꯥꯡꯉꯦ ꯊꯤꯅ ꯑꯗꯣ ꯑꯩꯅ ꯉꯥꯡꯉꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯀꯣꯛꯇꯒꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯩꯒꯤ ꯃꯔꯝꯗ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯋꯣꯏꯕ ꯁꯥꯔꯒ ꯁꯨꯝ ꯃꯌꯥꯝꯅ ꯄꯨꯊꯣꯛꯑ ꯉꯥꯡꯅꯕꯤꯕ ꯅꯩꯅꯕꯤꯕꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯇꯨꯃꯤꯟꯅ ꯍꯤꯞꯄꯒ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯋꯥꯁꯦ ꯉꯥꯡꯅꯔꯝꯗ꯭ꯔꯕ ꯑꯩ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏ ꯏꯁꯥꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯁꯦ ꯌꯥꯝ ꯀꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯏꯆꯥ ꯏꯁꯨ ꯄꯨꯊꯣꯛꯑꯒ ꯑꯩ ꯚ꯭ꯌꯨꯁꯨ ꯈꯣꯝꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯤꯌꯥꯝꯅ ꯇꯤꯟ ꯁꯤꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯅꯠꯇꯦꯕ ꯑꯩ ꯀꯩꯅꯣ ꯇꯧꯅ ꯍꯤꯡꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯅꯕ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯑꯩꯅ ꯄꯥꯝꯖꯔꯝꯕ ꯂꯥꯏꯟ ꯑꯃꯗ ꯆꯪꯉꯀꯥꯟꯗ ꯀꯩꯅꯣ ꯇꯧꯅꯕ ꯍꯤꯡꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯊꯨꯝ ꯊꯥꯛꯄꯤꯔꯛꯀꯅꯨ ꯊꯨꯝꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯌꯧꯔꯒ ꯁꯦꯒꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯅꯤꯕ ꯑꯗꯨ ꯂꯣꯏꯅꯕ ꯇꯧꯍꯟꯅꯤꯡꯗꯕꯩꯅꯦꯕ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯍꯤꯡꯕ ꯅꯠꯇꯦ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯁꯨ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯥ ꯏꯁꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯚ꯭ꯌꯨꯗꯤ ꯈꯣꯝꯅꯤꯡꯗꯕꯅꯤ ꯈꯣꯝꯁꯨ ꯈꯣꯝꯅꯤꯡꯗꯦ ꯃꯤꯌꯥꯝꯗ ꯑꯗꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯂꯥ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔ ꯑꯗꯨꯗ ꯄꯛꯆꯕ ꯆꯥꯅꯔꯀꯥꯟꯗ ꯃꯤꯌꯥꯝꯅ ꯌꯥꯒꯗꯕꯅꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯂꯥ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗ ꯐꯪꯕ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯑꯗꯨ ꯇꯧꯋꯤꯅꯦꯍꯦ ꯍꯥꯏꯔꯒ ꯌꯦꯡꯈꯤꯕꯗꯨꯗꯤ ꯃꯇꯝ ꯈꯔ ꯑꯣꯏꯅꯤ ꯀꯂꯥꯗꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯦꯛꯇꯨꯗ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤ ꯆꯥꯅꯩ ꯆꯨꯅꯩ ꯐꯖꯩ ꯍꯥꯏꯔꯀꯥꯟꯗ ꯌꯦꯡꯕꯤꯈꯤꯕꯗꯨꯅ ꯑꯁꯥꯡꯅ ꯆꯠꯀꯅꯤ ꯃꯤꯅꯨꯡꯁꯤ ꯈꯣꯝꯕꯗꯣ ꯑꯩꯗꯤ ꯈꯣꯝꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩ ꯇꯣꯉꯥꯟꯕ ꯃꯤꯅ ꯇꯤꯟ ꯁꯤꯠꯄ ꯌꯥꯕ ꯁꯣꯁꯥꯏꯇꯤꯗ ꯍꯤꯡꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯗꯨꯒ ꯃꯤꯌꯥꯝ ꯁꯣꯛꯑꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯍꯟꯖꯟꯅ ꯊꯨꯝ ꯊꯥꯛꯄꯤꯒꯅꯨ ꯂꯣꯏꯁꯜꯂꯁꯤ ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗꯕꯅꯦ ꯂꯥꯏꯐꯁꯦ ꯊꯥꯁꯨ ꯊꯥꯅꯤꯡꯗꯕꯅꯦ ꯑꯩ ꯊꯣꯛꯑꯒ ꯉꯥꯡꯅꯤꯡꯗꯕꯅꯦ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯁꯨ ꯇꯧꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯄꯗ ꯉꯥꯡꯕꯤꯅꯕ ꯆꯩꯕꯤꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯗꯥꯛ ꯑꯃ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡꯋꯥꯏ ꯁꯤꯔꯕꯨꯛꯇ ꯃꯣꯡꯐꯝꯗꯒꯤꯅ ꯃꯩ ꯊꯥꯔꯝꯗꯥꯏꯕꯨꯛꯇ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯗꯨ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯅꯤ ꯑꯁꯤꯗ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯨꯅꯅꯦ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯉꯥꯡꯉꯔꯣꯏꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯁꯣꯛꯑꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯊꯨꯝ ꯍꯟꯖꯟ ꯊꯥꯛꯀꯅꯨ ꯑꯩꯁꯦ ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤ ꯍꯥꯏꯗꯤ ꯆꯠꯅꯕ ꯌꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯤꯡꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯦꯃꯤꯂꯤ ꯑꯃ ꯄꯨꯡꯀꯥꯏ ꯀꯥꯏꯅꯕ ꯃꯤꯌꯥꯝꯅ ꯁꯤꯟꯕꯤꯒꯅꯨ ꯊꯨꯝ ꯊꯥꯛꯄꯤꯒꯅꯨ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯍꯜꯂꯣ ꯁꯤꯅ ꯃꯅꯨꯡꯗ ꯊꯝꯍꯜꯂꯣ ꯁꯤ ꯍꯥꯏꯔ ꯁꯥꯎ ꯌꯥꯗꯦ ꯑꯩꯅ ꯁꯨꯝꯕ ꯐꯣꯡꯗꯣꯛꯄꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯂꯋꯥꯏ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯁꯤꯁꯦ ꯊꯨꯝ ꯊꯥꯛꯄ ꯍꯦꯟꯃꯜꯂꯛꯄꯗꯒꯤꯅꯤ ꯃꯤꯒꯤ ꯚ꯭ꯌꯨ ꯈꯣꯝꯕꯗ ꯊꯨꯝ ꯊꯥꯛꯄ ꯍꯦꯟꯃꯟꯈꯔꯦꯕ